ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯕꯥ ꯏꯃꯥꯁꯦ ꯊꯥꯏꯅꯗꯒꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯔꯛꯏ꯫ ꯗꯗꯥꯒ ꯑꯩꯒꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯛꯄꯗ ꯕꯕꯥꯅ ꯏꯃꯥꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯉꯁꯤ ꯐꯥꯎ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯄꯗ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯉꯝꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯧꯅꯕ ꯍꯧꯅꯗꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯤꯅꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯔꯤꯕꯗꯨ ꯁꯦꯟꯅꯕ ꯉꯥꯡꯅꯕ ꯋꯥꯗ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯗꯦ, ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯅ ꯃꯃꯥ ꯏꯆꯥ ꯑꯅꯤꯒꯤ ꯇꯥꯡꯕ ꯍꯣꯡꯕ ꯊꯤꯗꯅ ꯒꯥꯔꯤ ꯀꯥꯔ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯃꯠꯇꯗꯤ ꯂꯩꯕꯤꯅꯤꯡꯉꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥ ꯑꯅꯤꯗꯨꯅꯒ ꯒꯥꯔꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯏꯕꯥꯅꯤꯅ ꯇꯣꯡꯗꯨꯅ ꯆꯠꯄꯗꯨ ꯃꯤꯉꯣꯟꯗ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯖꯒꯠ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯆꯥꯁꯤꯡꯒꯤ ꯒꯥꯔꯤ ꯀꯥꯔ ꯇꯣꯡꯍꯟꯅꯤꯡꯗꯕ, ꯐꯖꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯊꯣꯟꯕꯤꯅꯤꯡꯗꯕ, ꯑꯍꯥꯎꯕ ꯄꯤꯖꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯒꯦ? ꯌꯥꯏ ꯇꯧꯕꯤꯁꯤ ꯑꯗꯨꯗ ꯂꯨꯔꯤꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯒꯥꯔꯤ ꯀꯥꯔ ꯑꯗꯨꯕꯨ ꯂꯩꯕꯤꯗꯣꯔꯤꯒꯦ? ꯕꯕꯥꯅ ꯑꯃꯨꯛ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯆꯥꯎꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯁꯤ ꯃꯁꯤꯗ ꯑꯩ ꯍꯟꯗꯛ ꯂꯣꯟ ꯑꯃ ꯆꯥꯎꯅ ꯂꯧꯊꯒꯦ ꯅꯤꯡꯂꯤ꯫ ꯑꯋꯥꯡ ꯊꯪꯕ ꯃꯨꯍꯤꯟꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯎꯅ ꯂꯥꯈ 50-60 ꯂꯣꯟ ꯂꯧꯊꯕꯗꯒꯤꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯂꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯤꯕꯗꯣ꯫ ꯑꯗꯨꯅ ꯑꯩꯁꯦ ꯂꯣꯟ ꯑꯃ ꯂꯧꯊꯔꯒꯦ, ꯑꯗꯨꯒ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯂꯩꯕꯤꯔꯛꯑꯒꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯃꯥ ꯏꯄꯦꯝꯃ ꯂꯣꯟ ꯂꯧꯔꯒ ꯅꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯒꯥꯔꯤ ꯀꯥꯔ ꯂꯩꯗꯣꯔꯤꯕ? ꯐꯖꯔꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ꯫ ꯑꯣ ꯇꯧꯔꯣ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯕꯅꯤꯅ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯂꯣꯟ ꯑꯃ ꯂꯧꯊꯔꯛꯑꯝꯃꯤ꯫ ꯂꯣꯟ ꯑꯗꯨꯕꯨ ꯑꯣꯏꯅꯕ ꯆꯦꯟꯕꯤꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯦꯝꯕꯔ ꯀꯀꯥ ꯀꯨꯃꯥꯔꯅꯤ꯫ ꯕꯕꯥꯒꯗꯤ ꯃꯣꯏꯁꯤ ꯂꯨꯅ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯝꯃꯤ꯫ ꯂꯣꯟ ꯑꯗꯨ ꯊꯥꯕꯗ ꯐꯥꯎꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯗꯗꯥꯒ ꯑꯩꯒꯤꯒ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯂꯥꯈ 10 ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯂꯩꯕꯤꯔꯝꯃꯤ꯫ ꯒꯥꯔꯤꯗꯣ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯕꯤꯕꯗꯨꯗ ꯗꯗꯥꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯩꯇꯦ꯫ ꯕꯕꯥꯍꯣꯏꯗꯤ ꯐꯣꯔꯁꯟ ꯇ꯭ꯔꯦꯛꯇꯔ ꯊꯧꯕꯅꯤꯅ ꯒꯥꯔꯤ ꯊꯧꯕꯗꯣ ꯑꯗꯨꯝ ꯍꯩ꯫ ꯑꯗꯨꯅ ꯕꯕꯥꯅ ꯗꯗꯥꯒ ꯑꯩꯒꯁꯦ ꯈꯨꯟꯖꯤꯟꯕꯨꯡꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯕꯁꯤ ꯅꯨꯡꯇꯤꯒꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯊꯥ 2-3 ꯆꯨꯞꯅ ꯇꯝꯕꯤꯔꯕꯅꯤꯅ ꯗꯗꯥꯒ ꯑꯩꯒꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯍꯩꯔꯦ꯫ ꯊꯧꯕ ꯍꯩꯒꯠꯂꯛꯄꯗꯒꯤ ꯀꯣꯏꯊꯧꯗꯁꯨ ꯊꯧꯔꯝꯃꯤ ꯗꯗꯥꯒ ꯑꯩꯒꯁꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯅꯨꯄꯤ ꯏꯟꯗꯣꯝꯆꯥꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯔꯟꯖꯅꯥ ꯅꯣꯡꯃ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯀꯥꯔ ꯑꯁꯤꯗ꯫ ꯌꯥꯝꯅ ꯂꯩꯗꯅꯗꯤ ꯂꯧꯕ ꯅꯠꯇꯦ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯑꯗꯨꯝ ꯊꯥꯏꯅꯗꯦ꯫ ꯒꯥꯔꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯕꯤꯕ ꯉꯝꯃꯛꯇꯦ꯫ ꯀꯣꯂꯦꯖꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯒꯥꯔꯤ ꯀꯥꯔ ꯑꯃꯗꯤ ꯂꯩꯕꯤꯔꯒꯦ ꯍꯥꯏꯗꯅ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯂꯩꯕꯤꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯣꯏ ꯅꯣꯡꯃ ꯃꯁꯤꯗ ꯇꯣꯡꯉꯒ ꯀꯣꯏꯕ ꯆꯠꯁꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯀꯥꯒꯤ ꯅꯨꯄꯤ ꯏꯟꯗꯣꯝꯆꯥꯁꯤ ꯋꯥ ꯀꯌꯥ ꯈꯨꯝꯗꯦ꯫ ꯑꯧ ꯍꯣꯏ ꯇꯃꯛ ꯍꯥꯏꯔꯝꯃꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗꯦ꯫ ꯏꯃꯥꯁꯨ ꯏꯆꯝ ꯆꯝꯖꯩ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯏꯃꯥꯅ ꯏꯟꯗꯣꯝꯆꯥꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯗꯗꯥꯒ ꯑꯩꯒꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ ꯏꯃꯥ ꯃꯤꯅꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕꯤꯔꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯕꯩꯅꯣ ꯃꯤꯉꯣꯟꯗ ꯒꯥꯔꯤ ꯀꯥꯔ ꯂꯧꯔꯦ, ꯀꯣꯏ ꯆꯠꯂꯨꯁꯤ ꯀꯥꯏꯗꯅ ꯍꯦꯛꯇ ꯍꯧꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯧꯕꯁꯤꯗ ꯀꯂꯛꯇꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯁꯨꯕ ꯏꯃꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯅꯨ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏꯗ ꯏꯃꯥꯁꯨ ꯈꯪꯉꯦ ꯑꯗꯨꯗ ꯁꯨꯝ ꯏꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯒ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯖꯗꯅ ꯃꯣꯏꯗ ꯁꯨꯝ ꯋꯥꯔꯤ ꯇꯧꯔꯨꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯃꯊꯪꯗꯒꯤꯗꯤ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯌꯨꯝꯁꯤꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗ ꯃꯗꯨ ꯂꯩꯀꯥꯏ ꯃꯤꯗꯤ ꯀꯅꯥ ꯎꯍꯧꯈꯤ, ꯀꯅꯥꯅ ꯀꯔꯤꯗꯤ ꯍꯥꯏꯔꯛꯏ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯪꯉꯛꯀꯗꯕꯗꯣ ꯀꯔꯤꯒꯤꯅꯣ ꯂꯣꯏꯅ ꯈꯪꯉꯤ꯫ ꯏꯃꯥꯅ ꯄꯥꯝꯖꯔꯤꯁꯤ ꯗꯗꯥꯒ ꯑꯩꯒꯁꯤ ꯒꯥꯔꯤ ꯀꯥꯔ ꯑꯁꯤꯒ ꯊꯧꯗꯣꯛꯑꯒ ꯆꯠꯄꯗꯣ ꯃꯤꯅ ꯌꯥꯝꯅ ꯎꯍꯟꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯣ ꯂꯣꯏꯅ ꯎꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯑꯗꯨꯅꯤ ꯃꯤ ꯎꯅꯕ ꯊꯧ꯫ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯥꯔ ꯑꯃ ꯊꯧꯕꯁꯤ ꯄꯛꯁꯨ ꯌꯥꯝꯅ ꯄꯛꯆꯩ꯫ ꯏꯆꯥ ꯑꯅꯤꯅ ꯒꯥꯔꯤ ꯀꯥꯔ ꯊꯧꯕꯁꯤ ꯃꯤ ꯄꯛꯇꯕꯁꯨ ꯌꯥꯝꯅ ꯂꯩ꯫ ꯀꯥꯔ ꯑꯇꯥꯡꯕ ꯊꯧꯔꯒꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯀꯤꯟꯃꯨꯛ ꯋꯥꯡꯉꯒ ꯀꯨꯝꯊꯔꯛꯄꯗꯣ ꯑꯗꯨ ꯏꯆꯥ ꯑꯅꯤꯗꯤ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏ ꯂꯧꯗꯅ ꯂꯣꯏꯅ ꯋꯥꯡ ꯆꯥꯎꯏ꯫ ꯊꯕꯛ ꯇꯧꯕ ꯃꯤꯅꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯁꯦ ꯍꯣꯏꯁꯦ ꯏꯃꯥ ꯃꯤꯗꯤ ꯅꯍꯥꯟꯅ ꯂꯣꯏꯅ ꯊꯧꯅꯔꯄꯣꯠꯅꯤ꯫ ꯑꯩ ꯆꯪꯉꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯖꯔꯨꯔꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯗꯤ ꯗꯗꯥꯅ ꯒꯥꯔꯤꯗꯨ ꯄꯨꯔꯨꯔꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯝꯃꯒ ꯌꯨꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯅꯥꯎ ꯅꯪ ꯀꯔꯥꯏꯗꯅꯣꯃ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯥꯏ ꯒꯥꯔꯤꯁꯤ ꯃꯄꯥꯟꯗ ꯈꯥꯝꯃꯝꯃꯦ ꯆꯠꯂꯨꯔꯣꯗꯅ ꯁꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯁꯣꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯗꯗꯥꯁꯨ ꯒꯥꯔꯤꯗꯨ ꯄꯨꯈꯤꯕꯒ ꯄꯨꯡꯁꯨ ꯊꯦꯡꯕꯗꯨꯗ ꯇꯟꯗꯅ ꯑꯩꯁꯨ ꯗꯗꯥ ꯇꯣꯛꯑꯒꯦꯗ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯆꯠꯂꯔꯣꯏ ꯒꯥꯔꯤꯗꯣ ꯗꯗꯥ ꯅꯪ ꯑꯗꯨꯝ ꯊꯧꯖꯜꯂꯛꯎ ꯗꯗꯥꯅ ꯑꯃꯨꯛ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯋꯥꯔꯦꯗ ꯅꯪ ꯊꯧꯖꯜꯂꯨꯔꯣ ꯑꯗꯨꯝ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ ꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯗꯗꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯟꯁꯟꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ ꯕꯕꯥꯅꯁꯨ ꯍꯥꯏ ꯒꯥꯔꯤꯁꯤ ꯏꯟꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯃꯤꯅ ꯈꯦꯠꯇꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯄꯥꯟꯗ ꯈꯥꯝꯒꯅꯣ ꯅꯄꯣꯟ ꯅꯆꯩ ꯆꯦꯛꯁꯟꯕ ꯇꯝꯃꯨ ꯂꯩꯅ ꯂꯩꯕ ꯅꯠꯇꯦ ꯂꯩꯇ ꯂꯩꯖꯕꯅꯤ ꯑꯇꯣꯝꯕ ꯒꯥꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯗ ꯈꯥꯝꯃꯤꯁꯤ ꯅꯣꯏ ꯀꯗꯥꯏꯗ ꯆꯠꯀꯗꯕ ꯂꯩꯔꯤꯒꯦ ꯂꯥꯎꯔꯛꯏ ꯑꯩꯁꯨ ꯑꯗꯨꯗ ꯍꯣꯏ ꯕꯕꯥ ꯑꯩ ꯊꯧꯖꯜꯂꯒꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯉꯨꯕꯗ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯁꯤꯟꯗꯨꯔꯁꯨ ꯃꯥꯜꯂꯤ ꯏꯁꯨ ꯃꯥꯜꯂꯤ ꯅꯪ ꯂꯥꯎꯕ ꯏ ꯃꯔꯤꯛ ꯃꯌꯥꯝꯁꯦ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯥꯏꯊꯣꯛꯑꯒ ꯂꯩꯔꯝꯕꯁꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯀꯩꯅꯣꯅꯤ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯝꯃꯤꯕꯖꯥꯠꯅꯣ ꯃꯤꯅ ꯑꯣꯏꯅꯅ ꯇꯧꯔꯝꯃꯤꯕꯖꯥꯠꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯏꯗꯅ ꯃꯤꯅ ꯇꯧꯔꯝꯃꯤꯖꯥꯠꯔꯥ ꯑꯁ ꯌꯦꯡꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯀꯔꯤ ꯏꯅꯣ ꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯨꯅꯒ ꯄꯥꯏꯔꯒ ꯃꯅꯝ ꯅꯝꯗꯨꯅ ꯏꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ ꯑꯩꯅ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯏꯅꯝ ꯅꯝꯃꯝꯃꯤ ꯊꯨꯅ ꯑꯩꯁꯦ ꯒꯥꯔꯤꯗꯣ ꯊꯣꯡꯒꯥꯟꯗꯒꯤ ꯁꯪꯒꯣꯏ ꯇꯝꯅ ꯊꯧꯖꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯕꯕꯥ ꯏꯃꯥ ꯗꯗꯥ ꯃꯣꯏ ꯀꯧꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯑꯝꯃꯤ ꯕꯕꯥꯅꯁꯨ ꯁꯤꯗꯤ ꯀꯩꯅꯣ ꯀꯅꯥꯒꯤ ꯏꯅꯣ ꯁꯤꯗꯤ ꯅꯣꯏ ꯒꯥꯔꯤꯁꯤ ꯉꯁꯤ ꯀꯔꯥꯏꯗ ꯄꯨꯔꯨꯒꯦ ꯍꯪꯉꯛꯏ ꯃꯗꯨꯗ ꯗꯗꯥꯅꯁꯨ ꯕꯕꯥ ꯑꯩꯅꯗꯤ ꯄꯨꯔꯨꯏ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯄꯨꯔꯛꯄꯗꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯍꯧꯗꯕꯅꯤ ꯑꯗꯣ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯝꯃꯤꯕꯖꯥꯠꯅꯣ ꯍꯥꯏꯔꯛꯏ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯃꯄꯥꯁꯤꯗꯤ ꯏꯅꯤꯅꯦ ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯝꯃꯤꯕꯖꯥꯠꯅꯣ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯥꯅꯤ ꯏ ꯑꯣꯏꯗꯣꯏꯅꯤ ꯃꯤꯅ ꯁꯣꯏꯗꯅ ꯇꯧꯔꯝꯃꯤꯕꯖꯥꯠꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯅꯣ ꯊꯧꯋꯥꯏꯒꯤ ꯇꯧꯔꯤꯕꯖꯥꯠꯔꯥ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯒꯥꯔꯤꯁꯤ ꯃꯄꯥꯟꯗ ꯀꯨꯏꯅ ꯈꯥꯝꯃꯒ ꯊꯝꯒꯅꯨ ꯍꯥꯏꯗꯅ ꯐꯔꯦꯁꯦ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯆꯧꯕ ꯒꯥꯔꯤꯁꯦ ꯐꯤ ꯑꯃꯅ ꯏꯁꯤꯡ ꯀꯥꯕꯛ ꯂꯥꯕꯛ ꯂꯨꯞꯄꯒ ꯈꯔ ꯅꯥꯟꯊꯣꯛꯎ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯒ ꯕꯕꯥꯗꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯗꯗꯥꯒ ꯑꯩꯒꯁꯨ ꯒꯥꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯑꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯃꯨꯛꯀꯁꯨ ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯀꯨꯏꯕ ꯅꯠꯇꯦ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯝꯃꯤꯁꯤ ꯒꯥꯔꯤꯒꯤ ꯍꯦꯛ ꯃꯃꯥꯡ ꯒꯥꯔꯤ ꯃꯊꯛ ꯑꯁꯤꯗ ꯂꯥꯗ ꯀꯩꯅꯣ ꯈꯔ ꯍꯥꯞꯄꯒ ꯒꯥꯔꯤ ꯃꯊꯛꯇ ꯊꯥꯡꯀꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯕꯕꯥꯅ ꯄꯣꯠꯁꯛ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯪꯉꯛꯏ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯅꯈꯤꯗ꯭ꯔꯦꯗ ꯁꯤꯕꯨ ꯃꯤꯒꯤ ꯒꯥꯔꯤꯗ ꯇꯧꯅꯤ ꯌꯥꯎꯅ ꯇꯧꯁꯜꯂꯝꯃꯤꯁꯤꯕꯨ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ ꯍꯩ ꯅꯣꯏꯁꯨ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯒꯥꯔꯤꯁꯤ ꯃꯇꯝ ꯈꯔ ꯊꯧꯔꯨꯔꯅꯨ ꯏꯄꯥ ꯀꯅꯥꯒꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯈꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯍꯥꯏꯔꯤꯁꯦ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛꯎꯕꯗ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯅꯣꯏ ꯒꯥꯔꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯈꯥꯝꯃꯒ ꯑꯗꯨꯝ ꯊꯝꯃꯨ ꯕꯕꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯃꯇꯝ ꯈꯔ ꯁꯣꯛꯎ ꯊꯦꯡꯉꯨꯗ꯭ꯔꯦ ꯏꯃꯥꯗꯁꯨ ꯅꯣꯡꯃ ꯑꯩꯅ ꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯇꯧꯁꯜꯂꯝꯃꯤꯕ ꯃꯤꯑꯣꯏꯗꯣ ꯑꯩꯗꯤ ꯀꯅꯥꯅꯁꯨ ꯃꯥꯟꯗꯦ ꯑꯗꯣ ꯃꯤ ꯑꯃꯗꯤ ꯆꯤꯡꯅꯕ ꯂꯩ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯔꯟꯖꯅꯥ ꯑꯁꯤ ꯃꯥꯅ ꯇꯧꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯎꯕꯗ ꯃꯃꯥꯏꯁꯤ ꯍꯨꯠ ꯂꯩꯗꯅ ꯆꯠꯂꯤꯁꯤ ꯎꯗ꯭ꯔꯣ ꯃꯣꯏꯅ ꯅꯠꯇꯅ ꯀꯅꯥꯅ ꯇꯧꯅꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯣꯏꯅ ꯑꯣꯏꯔꯝꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯍꯧꯅꯗꯦ ꯏꯃꯥꯅꯗꯤ ꯏꯆꯥꯅꯤꯅ ꯒꯥꯔꯤ ꯊꯧꯖꯕꯁꯤ ꯍꯔꯥꯎꯖꯔꯨꯔꯦ ꯑꯗꯣ ꯃꯤꯅꯗꯤ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯕ ꯑꯣꯏꯔꯦ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕꯁꯤ ꯃꯤ ꯌꯥꯝꯅ ꯎꯍꯟꯅꯤꯡꯒꯅꯨ ꯍꯥꯏꯗꯅ ꯃꯤꯁꯧ ꯆꯪꯉꯝꯃꯅꯤ ꯏꯃꯥ ꯑꯩ ꯒꯥꯔꯤꯒ ꯑꯃꯠꯇ ꯊꯧꯅꯤꯡꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯈꯣꯡꯅ ꯀꯣꯟꯅ ꯄꯨꯛꯆꯠꯇ ꯆꯠꯆꯕꯗꯨ ꯃꯗꯨꯃꯨꯛ ꯐꯕ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥꯅꯁꯨ ꯃꯈꯣꯏꯁꯨ ꯑꯣꯏꯁꯦ ꯅꯄꯥꯅ ꯀꯅꯥꯒꯅꯣ ꯇꯥꯟꯅꯈꯤꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯣꯏꯁꯨ ꯒꯥꯔꯤꯗꯨ ꯄꯥꯛ ꯊꯧꯔꯨꯈꯤꯅꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯅ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯉꯨꯕꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯏ ꯃꯔꯤꯅ ꯇꯧꯔꯝꯕꯅꯤ ꯑꯐꯕ ꯅꯠꯇꯦ ꯒꯥꯔꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯗꯨ ꯑꯩ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯤꯔꯛꯀꯦ ꯑꯗꯣ ꯌꯨꯝ ꯌꯧꯔꯒ ꯏꯁꯤꯡ ꯑꯗꯨꯅ ꯈꯔ ꯈꯤꯛꯇꯣꯛꯎ ꯒꯥꯔꯤ ꯑꯗꯨꯗ ꯒꯥꯔꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯑꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯄꯤꯔꯛꯇꯣꯔꯤꯕ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯁꯤꯁꯨ ꯅꯣꯏꯅ ꯑꯥꯗ ꯑꯗꯨꯝ ꯈꯤꯛꯇꯣꯛꯆꯔꯨꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯕꯕꯥꯗ ꯏꯁꯣꯔꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯕꯣꯇꯜꯗ ꯍꯥꯞꯄꯒ ꯄꯤꯔꯛꯏ ꯃꯗꯨ ꯕꯕꯥꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯁꯦꯡꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯦꯡꯅ ꯍꯥꯞꯇꯨꯅ ꯇꯥꯏꯔꯦꯟ ꯇꯧꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄꯒ ꯒꯥꯔꯤꯗꯨ ꯈꯤꯛꯇꯣꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯅꯕ ꯍꯧꯔꯛꯑꯝꯃꯤ ꯇꯧꯕꯇꯕꯨ ꯗꯗꯥꯒ ꯑꯩꯒꯗꯤ ꯇꯟꯗꯅ ꯒꯥꯔꯤꯗꯨ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯊꯧꯔꯨꯗ꯭ꯔꯦ ꯕꯕꯥꯗꯤ ꯃꯔꯛꯇꯒ ꯑꯗꯨꯝ ꯄꯨꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯆꯠꯄꯗ
नुमितुदी बाबा से मेंबर होइबा बाबा गा तिनै हाइबा कका कुमार दो माना गाड़ी दु पुथोरउ कका कुमार गी सो nga farm yamna sawngna tawi aduda nga pharusi horakpadagi baba se harau harau amukphong masa ga nanje do baba se numitudi masa mauga do tanan dadagi sampal amaga wairaga gari do puduna thoki adugo yamna nungai taba harga na numitu baba na gari da kari ngai da aina baba gi photo amakha samthokpi ge haidana photo ka phawi yamna harau khrabajani numito baba na yumdagi thoki basi amuktang thongalomda gari manungdagi akhoida nokphe tawraga yengami imaga dadaga akhoisu mangonda baba gi mawong aduda nokphe lepaga yengduna lehawi baba hek sakhibaga akhoi ma se pambum yamna chungi hairei dadaga igana so kari soira moi haidana kaisu tawro ima hairamaga akhoisu akhoi gi tawgadaba dum tawnarami masigi matung baba se thokiba punghai amagi matungda gari accident thoye haidana lakai mina akhoida phone tawraga pawdu tambirei dadaga imaga akhoisu accident thokko mafam aduda akhoise pakhana salami adubo hospital na pukhre amuk khairakpadagi baba na leiribo hospital aduda amuk salami adum leiramdre baba se khudakta ade accident thokpham aduda dum leikidraba oirabajani ima su khudakta wanthaki oiramiba mong mataw aduda baba leikidabaga imaga dadaga akhoi ahumsi ngauchanabase karida hairuni akhoi ahumse do matam chupada punna adum kaminaraga leirami baba gi aina aroi boina namhauba photo dusu uraga gi thamoi se kaibase karida hairuni haide numitu masaga nana yamna harauna thokjarkhibadu madu dum ningsingaga lei adumaina yungi baba se masa akhoi gi damukta gari car ama leibirudana baba se thawai adum mangki gari car ado akhoi gi damakta leibiramdrabadi baba gi thawai so kari so mangamoi aduga masa ani da tarakadaba dasa chauba masu baba matobdana loina pubiraga chatpi khre numituda adum yamna harau adum misak to khange kanana khoigi gari da kari tawrumge haibasi adubu isilina ngak to oibanina wase manungda dum hojik phau adum losen aduna leiri mayama hamagi wari se matang saida loizare ani subo wari se muk mayam da khudun tamjari aige min khele makauje isilina ani khaktani aige sanupiga ima baba ga puna khoi mari khak leijabani khoi mungsa saba thapko wate baba su ima su naha yamna oiri thabak suba su loina karli aige sanupi se thaba tombi kawi madi angang ori ngai dagi hauna mana ngangbo wase yamna sungalli masada isho loina bagum tawi aduna imana su isanupi se yamna section na senarami nong masu isanupi na imanga sidi sakto kharanga na loisallu maduda imana sak lambro isabu hangubada isanupi na sak tilamdi prendi mi ma leiralo aduna sak na sahausi adugi sum haibani khumai imana su karino ne mana ngangni sibo khalami aduga khoi lekai se mi ma siramdai si wa yanbagi matawgum ahingda hek makhol matai wa yanbagi makhon targadi lekai do mi asi na yawgadore khangnarami akhoi lekai ge sage ge oiba ine rasi haidana ahal masulai mase yamna kana na du ne leiribani isanupi na haiba wase sungan manina imana su sai singdo ngatana thongna bu honarami numito isu laukumuraga yumda karakpada aingonda imana sumna hairei ibungo sak sa thongnaba tawrasi aina so kaino ne imanga sidi sak yamna ngalli pungni pan tabada ngairi ngayak leiraga sa sidana hairami maduda imana ibungo nasanupi na wama hairi ne mana haiba wase sunganba sida ima so kaino khalli ne aina so phare se ma baba lakpa ngahekta ngaire se haidana akhoi si baba halakpa ngairami matamda baba se okto thawrami ayuki sak saba matamda dum laktuna yumda sak saraga nungthil amuk thokibani pung tara adai da baba so laktuna sak punna sarami sak topagi ngayak pothari nge khoi sagai ge ine do leitre haidana lekai da paw ma tanarami ima so baba so asi phamda chanaki aige sanupi ga lehaurami numitugi numidang do imana baba da ngasai sanupi na hairakibado madugi wadu tamduna hairami mapa khogi sanupi sibo magi mong sibo kaidori bazano maibi sangi bazara mana haibo wase hekta sungalli masibo kamdau turi gi hangami babana so aiso khalli bani mana magi matausi isora maga sagona basu mali phare matam khara yeng kisi sumaina sum tauragadi kari no muktana na ba haidana babana so imada khumai matamadu da khoi lekai se mi yamna taramdi lamhangoina ahang bazaga yamna lei leraka se isuk sukpa napi na wangna hauba pukri masa su yamna lei electric facility su phangdri masina maram oiraga numit puta khrabadi mapan thokpa tanaba haibadu oirami
ꯑꯩꯁꯨ ꯊꯕꯛꯄꯨꯗꯤ ꯑꯗꯨꯝ ꯑꯐꯪꯕ ꯁꯨꯏ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯗꯤꯅ ꯈꯔ ꯀꯣꯏꯕ ꯂꯥꯡꯕꯁꯦ ꯄꯥꯝꯃꯝꯃꯤ꯫ ꯊꯕꯛꯇꯣ ꯃꯈꯜ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯏ, ꯃꯤꯒꯤ ꯌꯨꯝ ꯁꯥꯕꯁꯨ ꯆꯠꯂꯤ, ꯕꯕꯥ ꯃꯁꯥ ꯉꯝꯃꯛꯇꯕ ꯀꯥꯟꯗꯁꯨ ꯕꯕꯥꯒꯤ ꯑꯣꯛꯇꯣꯁꯨ ꯑꯗꯨꯝ ꯊꯧꯏ꯫ ꯑꯗꯨꯒ ꯊꯥꯏꯅꯗꯤ ꯂꯥꯡꯐꯩ ꯆꯠꯄ ꯍꯥꯏꯗꯅ ꯂꯝ ꯑꯔꯥꯞꯄꯗ ꯆꯤꯡꯗ ꯃꯤꯒꯤ ꯁ꯭ꯀꯨꯜ ꯁꯥꯕ ꯂꯝꯕꯦꯟ ꯁꯦꯝꯕ ꯑꯗꯨꯝ ꯆꯠꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯍꯣꯏꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯏꯅꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯕꯁꯤ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯁꯨꯃꯥꯡ ꯂꯤꯂꯥꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ 3 ꯈꯛꯁꯨ ꯂꯩ꯫ ꯁꯨꯅꯤꯟ, ꯊꯣꯏꯕ ꯑꯃꯅ ꯕꯣꯕꯤ, ꯑꯩꯒ ꯊꯥꯔꯒ ꯑꯩꯈꯣꯏ 4ꯅꯤ꯫ ꯑꯩꯈꯣꯏ 4ꯁꯦ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯣ, ꯏꯁꯩ ꯌꯦꯡꯕꯕꯨ ꯑꯣꯏꯔꯣ ꯄꯨꯟꯅ ꯍꯧꯅꯔꯒ ꯍꯦꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯦ ꯌꯥꯝꯅꯁꯨ ꯄꯤꯛꯏ, ꯑꯃꯝ ꯃꯊꯦꯡꯗ ꯃꯤ ꯄꯥꯛꯅ ꯆꯠꯅꯗꯦ꯫ ꯏꯁꯨꯛ ꯁꯨꯛꯄꯗ ꯅꯠꯇꯅ ꯋꯥꯁꯨ ꯌꯥꯝꯅ ꯍꯧꯕꯅ ꯃꯝꯒ ꯃꯝꯃꯤ ꯆꯠꯄ ꯇꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ, ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯤꯁꯤꯡꯗ ꯋꯥꯁꯦ ꯍꯥꯏꯗꯔꯝꯕ ꯊꯦꯡꯅꯔꯒꯗꯤ ꯀꯥꯜꯂꯒ ꯆꯠꯀꯅꯨ, ꯆꯩ ꯑꯃꯅ ꯋꯥꯗꯨꯗ ꯇꯛ ꯇꯛ ꯊꯦꯡꯉꯒ ꯍꯥꯏꯒꯠꯍꯜꯂꯨ, ꯍꯦꯛꯇ ꯀꯥꯜꯂꯒ ꯆꯠꯂꯕꯗꯤ ꯃꯤꯗꯣ ꯈꯨꯗꯣꯡ ꯊꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯤ ꯏꯁꯩ ꯆꯠꯂꯨꯔꯒ ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ ꯇꯣꯉꯥꯟꯅꯤ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯝ ꯑꯍꯥꯡꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯂꯣꯏꯅ ꯇꯥꯔꯦ, ꯏꯂꯦꯛꯇ꯭ꯔꯤꯛꯁꯨ ꯂꯣꯏꯅ ꯐꯪꯅꯔꯦ, ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯃꯤ ꯈꯔꯁꯨ ꯎꯕ ꯐꯪꯉꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯀꯣꯟꯅ ꯊꯪꯗ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯝꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯌꯥꯎꯁꯪ ꯍꯨꯝꯅꯤ ꯆꯟꯕꯗ ꯏꯃꯥꯟꯅꯕ ꯁꯨꯅꯤꯟꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯇꯨꯅ ꯏꯇꯥꯎ ꯈꯨꯅꯧꯗ ꯏꯁꯩ ꯇꯧꯅꯤ ꯍꯥꯏ, ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯅꯩꯔꯨꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯌꯥꯎꯁꯪꯅꯦꯅ ꯀꯣꯏꯕꯁꯨ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ, ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯆꯠꯂꯁꯤ, ꯂꯝꯁꯨ ꯂꯥꯞꯄꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯨꯅꯤꯟꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯍꯣꯔꯦꯟꯗꯣ ꯉꯟꯇꯥꯅ ꯊꯣꯡꯅꯔꯛꯎ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯏꯁꯩ ꯇꯥꯕ ꯆꯠꯅꯕ ꯂꯣꯏꯁꯟꯅꯔꯤꯉꯩ ꯏꯆꯟꯅꯨꯄꯤꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯆꯠꯂꯕꯁꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯎ, ꯂꯝ ꯂꯥꯞꯄꯤ, ꯂꯩꯀꯥꯏꯁꯤ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯨ ꯈꯟꯗꯨꯅ ꯂꯣꯏꯁꯟꯗꯨꯅ ꯏꯁꯩ ꯌꯦꯡꯕꯗꯣ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ 4ꯁꯦ ꯑꯊꯥꯞꯄꯗ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯈꯔ ꯁꯨꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯀꯣꯌꯦꯠ ꯌꯦꯠꯄ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯟ ꯑꯣꯏꯔꯕ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ 4ꯁꯨ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯀꯔꯥꯏꯗꯒꯤ ꯑꯍꯟ, ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯕꯣꯕꯤ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯤꯅ ꯈꯨꯔꯥ ꯀꯔꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯃꯃꯥꯏꯁꯨ ꯂꯩꯊꯣꯔꯛꯇꯦ, ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯕꯣꯕꯤꯅ ꯑꯃꯨꯛ ꯃꯅꯥꯁꯨ ꯈꯔ ꯇꯥꯊꯤꯕ ꯑꯣꯏꯔ ꯃꯥꯅꯦ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯗ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯔꯝꯃꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯆꯪꯅꯔꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯩꯁꯨ ꯋꯥꯗꯅ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯃꯥꯟꯅꯕ ꯊꯣꯏꯕꯒ ꯁꯨꯅꯤꯟꯒ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯇꯥꯎ ꯏꯃꯥꯟꯅꯕ ꯕꯣꯕꯤꯗꯣ ꯉꯔꯥꯡ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯤꯟꯅꯍꯧꯏ, ꯂꯣꯏꯁꯜꯂꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ, ꯐꯨꯔꯤꯠ ꯑꯃꯠꯇ ꯍꯣꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯑꯒ ꯏꯃꯥꯗꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯕꯣꯕꯤꯗꯣ ꯀꯔꯤꯅꯣꯃ ꯇꯧꯏ ꯍꯥꯏ, ꯑꯩ ꯃꯣꯏꯒꯤꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕ ꯕꯣꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏ ꯁꯨꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄ ꯑꯍꯟ ꯈꯔ ꯐꯝꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯏꯃꯥꯟꯅꯕ ꯕꯣꯕꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯕꯣꯕꯤꯒꯤ ꯏꯃꯥꯅ ꯀꯞꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯁꯨ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯆꯥ ꯅꯈꯣꯏꯕꯨ ꯉꯔꯥꯡ ꯀꯔꯤ ꯊꯦꯡꯅꯔꯛꯀꯦ, ꯅꯈꯣꯏꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯈꯨꯅꯧꯔꯣꯝꯗ ꯉꯔꯥꯡ ꯏꯁꯩ ꯇꯥꯕ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯜꯂꯛꯑꯦ, ꯑꯗꯩꯗꯤ ꯀꯔꯤꯁꯨ ꯆꯠꯇ꯭ꯔꯦ ꯈꯨꯝꯃꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯕꯣꯕꯤꯒꯤ ꯏꯃꯥꯅꯁꯨ ꯉꯔꯥꯡ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯁా ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯨꯝꯈꯤꯕꯅꯤ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯏꯃꯥꯅ ꯑꯅꯤꯔꯛ ꯃꯩꯉꯥꯛꯅꯕꯗꯒꯤ ꯃꯥꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ, ꯀꯤꯔꯦ ꯌꯥꯝꯅ ꯍꯩꯔꯝꯃꯤ, ꯏꯆꯥꯗꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯞꯄꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯇ ꯏꯃꯥꯟꯅꯕ ꯕꯣꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯌꯥꯎꯔꯝꯃꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯅꯔꯛꯏ꯫ ꯉꯔꯥꯡ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯑꯣꯏꯁꯜꯂꯨꯗ꯭ꯔꯦ, ꯃꯩꯉꯥꯛꯅꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯝ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯕꯣꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯇꯝꯅꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯝꯕ ꯀꯥꯗꯨ ꯂꯥꯟꯕꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟda ꯃꯤ ꯑꯃ ꯀꯞꯄꯛꯄ ꯅꯥꯍꯦꯕ ꯇꯧꯔꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯈꯣꯏ ꯌꯨꯝ ꯃꯄꯥꯟ ꯂꯥꯟꯕ ꯀꯤꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯤꯗ ꯈꯧꯗꯦꯟꯗꯨꯅ ꯀꯧꯔꯛꯄ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯕꯣꯕꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯝꯕ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯗꯁꯨ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯅꯤꯟ ꯈꯔꯗꯤ ꯂꯩꯒꯅꯤ, ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯁꯣꯔꯥꯠ ꯂꯣꯏꯕ ꯋꯥꯅ ꯉꯥꯏꯅꯔꯝꯃꯤ꯫ ꯃꯤ ꯂꯩꯇꯕ ꯏꯃꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯦꯛꯄ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯆꯠꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯎꯔꯝꯃꯤ꯫
नुमितो अखोइसे तुमनरिङाइदा मी कपगी मखोन तारकपदगी अखोइ लोइना मिकप थोरई ऐसो कैनोने अहिंग असिदा कपलिसिबु हाइदना तुमिना मखोल अदु तारमी अदुबु ngaklibadi aina taribado imanaba bobiगी khonjen malami aigi pusida aham boina akiba phawbu haibado numitudo oirami aiso kiba phawrakpadagi imanaba singdubu hogduami imanaba sunina soingonda sumna hangai itaw khelema lakaida tamnari hairisibo masibo chumna bazara ngasaidagi kaplibase imanaba bobigi makhon mantra ne hairei asumna imanaba suninge wari sari ngaida थोंगालोमदा कनागुंबा थोखिबगी ममीसी तारमी इमानब सुनिनसु खेलेंबा तुमनबा तौरसी मोइगिसी मोंग अमा तौई आइदे कीबो कीरे हाइरई आइसु सुम किरकपदगी तुमना फरे खलदुना तुमामी अहिंग लेकपदुगी नोंग हे ngalakpada khoi masena sumna wari sanai ngarang ahing tawrokhiba mayamadu ahing lekadaba tanbu talle hainarami asumne imanaba bobigi sorat heyingni haibugi numidangdo yamna aki kiba matau kayama tawrami imanaba thoibana mapan thokningi ngayakta ngayu hairei aidi tumning mandana saluro ayamna tumningni aina dumaina haibadagi mathanda thoki adubo imanaba thoibadu yamna kana lauduna sensalai nakhoi amukta hogolo haidna khoi meyambo hogdorai khoisu kaidoragi taw hangubada imanaba thoibana aina mapan thoklingai thungana amubo ngakta setpa imanaba bobigi saban manba ma engonda munna yengamduna thokibani thunga lomda mangkhre dum hairei maduda mayamso hayeng sorani aduna satkhrabu oribasani hainarami numito su tamnabada loirami jinga mathaga sida sumi satpadongna tawi numito kina nungan pa ngairami asumna imanaba bobigi sorat loikre makhugi yumda tamnaramba sing adusu karisu tawdre matam khara so khre sanupi se 12 karabanina coaching su yawnaba haidana boarding da leikhiba matamni baba so masanga maktabadagi aina mahusinduna babagi oktu do thaurami nongmade aina reserve chaluraga halakpada pungsiso 12 hele numito nongso akhak arauk tawkhibadagi maisu laktaba oibanina lambel adu nansu nanbaga mamsu mambaga igi oktu gi light adu thanduna tamna sum thawduna lakpasida खरा हेन सुप जगा दाइदा मी मानबा अमंबा मरक अदुदा ममी सामी करिनो म चलिबदु उरामी मदुदा इसो करिनो सिदा चलिसुबु हाइदना ओक्टोगी लाइट अदु माइके अदुम द कापसेलामी अदुबो नहानमुक थिंगदकिबा अहल अदु मानबा मा अमुका सो मफम अदुदा सत्तुना लेरामी अमा मदुदा दुमाइना चलंबदुदा इसो इसादा स्वाइ लावबा मदि पोखी हाइबेतंग यंगनमदुना इसो युम यौनबा लामी गारी मखोन ताबदगी इमासु मंगोंदा लातेन थांगमयमा पाइदुना थोरई इमानसु थेंगमलिने इबुंगो नंबो मईगा लाक्तबने नंसु हलक्तबसिदा इमादि पाखलुरे सिदगिदे खरखर ngana halu hairei maduda inasu ngaside arapada mi khara thilure nonga tabadudha moisu gari pharak tare haidana leirambaduda aisu nungaitadana hek thingbirure haidana imada wari sadune imungda sangminarei imanasu nonga tabasida yamnasu ingi sak thongdomagi nafi narondo hongto ulaw hairamaga imachu sakhumda sak thongbadum sangkhre aiso phiron hongduna sakhumda sangduna sak charami imana maiso lakadaba mandi ngasidigi nong khuta sida maiga loina talamani haidana sak saba ngaiboina wari sarami sumna sak thoga iso aigi kada dum sangai imana so latele du paiduna ingonde ibungo lemdo so mai loina siramani aduna latin soina thalo haidana latela ma pirami aiso waga wabaga dum tumthare numito aigi maksida lekhidaba aigi itaw bobidu लाक्तुने इताव आई थंद लेबसे नुआइते नंगैगा सक्रसे हाइदना आइगे खुसे पाइदुना सिंगदामी अदुमना तौबुतुदा इसे यामना कन्ना मंगाक नरबजानी इमाना हौदोक्तुना करी तौरगे दुक्कन्ना लाउरितुना आइसु मंगी वादो इमादा तमामी मदुदे इमाना मकु मंगनी करिसु खल्लुदो ngayak leiragdi nongala ani tumo hairei adu waigi sase tu khyok khyok songba yamna hainadaba ma phaurami tumthabasu numitu yaramdi nongalakpada imana isanupigi manakta salusi unadabasu kuire magi sanaba kai kaino khara thinbirusi haidana imaga igase isanupigi manakta salami bazadagi isanupina pamjaba asapoi khara leiduna mogi boarding da satuna unarami akhoi lakpo ubada isanupi su yamna harausai imana su tombi namgu lairika kyam parage hangami isanupina su khara dum pare ima akhoi baba masangamde hairidubo kamaina tawrage hangai imana so karisu tawdreda handak nabasida masado khara hena sonjan khibaduda khara potahan bani matam khara oktodo sunang dadana thauri hairami madudai sanupina engonda munne yengduna sumna hairei dada nang gari thaurobasu yumda nganna hanjallu khoile kaido mi phataba yamna leirabani thabak sa thokpada section sallu koireroi lakai edo kari no masu amuk tawrakaduri khudong thiba nangna
ꯐꯅꯤ ꯕꯕꯥ ꯏꯃꯥ ꯅꯪꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯌꯨꯝꯗ ꯉꯟꯅ ꯍꯟꯖꯜꯂꯨ ꯍꯥꯏꯔꯛꯏ ꯏꯃꯥꯅꯁꯨ ꯇꯣꯝꯕꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯤꯗꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯒꯅꯨ ꯃꯤꯅ ꯂꯥꯟꯅ ꯈꯟꯕꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯔꯛꯀꯗꯕ ꯑꯃꯠꯇ ꯎꯗꯦ ꯑꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯗꯣꯏꯅꯣ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯤ ꯌꯥꯝꯅ ꯎꯏ ꯑꯗꯨꯅ ꯆꯦꯛꯁꯜꯂꯨ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯐꯔꯦ ꯅꯪꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯔꯣ ꯍꯣꯠꯅꯔꯣ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯑꯩꯁꯨ ꯊꯕꯛ ꯃꯆꯥ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯈꯔ ꯌꯥꯎꯁꯜꯂꯛꯑꯝꯃꯤ ꯕꯕꯥꯁꯨ ꯃꯁꯥ ꯌꯥꯝꯅ ꯐꯒꯠꯂꯦ ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯇꯜꯂꯦ ꯒꯥꯔꯤꯗꯣ ꯃꯥ ꯑꯃꯨꯛ ꯊꯧꯔꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯊꯣꯏꯕꯒ ꯁꯨꯅꯤꯟꯒ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯆꯥꯛ ꯑꯃꯇ ꯆꯥꯟꯅꯁꯤ ꯑꯩꯅꯁꯨ ꯌꯥꯏꯅꯦ ꯏꯇꯥꯎ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯗꯕ ꯊꯥꯏꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕ ꯔꯥꯖꯨ ꯕꯤꯃꯣꯜ ꯈꯣꯏꯒꯁꯨ ꯄꯨꯟꯁꯦ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯅꯔꯝꯃꯤ 이만하면 토이브는수 파리 있다. 한덕기 노마이징시던 노이기 윰다 싹리엘레마 실라시. kuire mo supunda ba handak ti pulak pulhaura si hainadana akwai se wari nga hak sanarami asumna numito su yawraktuna akwai nipan muk akwai gi yumda pulami chak thongna wari su sanarami imanama thoibna soingunde itaw handa akwai leka simina kai kainu yamna hainai nangbu paw se amata tadro aina so kari paw ni taw aide kari mata tade madude imanaba sunina mo thengna halakpa misingna akwai lambela sukpasi mase kari nu yamna thengnai hainai aina so karaidagi taduno na hangkhaidok thobagi yumda so pak leitana kari tawre harino hangami imanaba thoibana so mo leraga sukpa sida leikidaba itaw bobigi sawung sada manba ma hek thengnai hainai madudaina herai taw adubo ithokpa yabrane itaw bobidi leikidaba kuire magi phiroi phapo son khrabani imanaba sunina mo sumna hairei thengnaba yawdana hairei ni itaw nang thajadraga so thengnarubadagi narga leiriba myoi sing aduda hango aina somo aide thengna halakpa yamna yawre aide nongmata thengnadi kamaina tawri basano asumna numito so hokre adubo lekaida kari noma thokle haidana ngangna base sum hengalai thengnaba yawba sing adu so anaba yawba choro lonba wanthaduna lakna base toina thuami nomuso babase pung 12 tar pho halamde imaga igasum mangwanda ngai tuna lei imana nang babadu bo kari tawra bazano hoju phabo halaktrisibo lekaida tariba paw mayam siga asumna wari sanaringai babase horon kana khongduna gari do paikai thaujalai ima so pakhatuna kaidawragi gari ku thausibo mihunga mata yaude hairami babasu pakana haimama akhoi gi khujule kham lei khibra mayak sengba mata puthora u babagi mata odu de ima so pakhatna imungda sangkhirami aduga khujule kham adu puduna thorai aduga babagi masado okthokpirami babana so engode ibungo ipa singa sidi kari no muthingnare aina mu baba kari thingnari inu hangami maduda babana khoi gi lakai se kamdauni sumaina sum tawrabadi mi siba yawrabadi kamdauni ipa sunga siga anirak sure thingnari basi maduda ina baba kari no babana thingnari ido babana mu ipana marakama nari badu leraka sida amuba ngakta setpa kokse chetpa ahallama thing ngasina nahani ahamada aidi mi oiraboi khallubani aina kawbuni aduga madi asukpa jagada sum kap tuna sangki madudige so lekaina hainabadu khangakpadagi gari se paikai thorukli basini aiso wafam aduda kiba ma phawrami masi matung aina yawrkiba thabakadu khalakpadagi harauduna thangnaba lekai imanaba singa sa kawduna imanaba sunin thoibaga akhoi ahumche sak chanaba salami wari nungairingaida matamchu haukiba khangaude pung 12 taaduna leirami madudagi akhoi ahumchu thengi kona pullase hainaramduna akhoi se yumda halai lambe na sum lakpada asukpa layakto yoksalakpada mi ma sum lepaga leirambase aina urami aina somoya taida mukta yengo kanano ma lepadongna tawribase ubra yengo hairami maduda imanaba suninna su hoine taw mira lairo ade sibo haidana akhoi ahumche chap leptuna yengduna lei akhoi ahumna uriba du so sum lepambadagi kapaga satki akhoi ahum so kapa sum tarambadu khonjendo leikhidaba imanaba bobigi khonjet malakpadagi madudagi aidi isada tu songkhiba khangauti sum kapambadagi akhoi romda onsenduna sum changsalai madudai akhoi so mafam marang khangdaba makai magi thokpa senarai aiso gyanmen tada khai yumlomda chensalami thongandagi ima kauduna yumlomda chensalakpada aidi gyaladum takidraba mali aina gyan tarakpada ahallamaga imaga babaga moi leirami somda imanaba singa dusu gyan tadabadagi moi so laknari bazan aigi nakta leiramiba ahalladu su maiba oirami
ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯉꯔꯥꯡ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯀꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯨꯏꯔꯦ ꯑꯩꯅ ꯅꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯏꯌꯣꯛꯅꯩ ꯍꯥꯏꯗꯅ ꯌꯦꯡꯉꯛꯏꯕꯁꯤ, ꯃꯤꯗꯤ ꯐꯅ ꯌꯥꯝꯂꯦ꯫ ꯅꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯝ ꯑꯍꯥꯡꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯧꯁꯤꯟꯅꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯀꯤ ꯑꯈꯪ ꯊꯣꯛꯅꯕ ꯑꯅꯝ ꯑꯍꯥ ꯆꯨꯅꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏꯃꯤꯁꯨ ꯑꯍꯤꯡꯗ ꯁꯠꯄꯤꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯂꯩꯔꯛ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯃꯤꯅ ꯑꯀꯤ ꯑꯈꯪ ꯅꯪꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯤꯕ ꯅꯣꯏꯅ ꯎꯔꯤꯕꯗꯣ꯫ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡ ꯑꯍꯜ ꯂꯃꯟ ꯋꯥ ꯇꯥꯟꯅꯔꯣ, ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯔꯣ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯣ ꯑꯩꯒꯤ ꯂꯥꯏ ꯈꯨꯔꯝꯕꯤꯔꯝꯃꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯍꯟꯁꯤꯡ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯍꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯨꯅ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯟꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯦꯡꯅꯔꯝꯕ ꯀꯌꯥꯗꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯏ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫